The AGAPE Kids Foundation School, Heirok Part 2, Pujarichuthek Laiba, School Asigi, Anuba, Higi Session, Lagliba January, Tamtara 2020 Dagi, Ojaragani. School Asina Tamzali Bakudong Sabasindi, Ahan Bada, Angang Simbutok, Tupamong the Tapitam Diva, Anishu Bada, Day boarding kudong saba pizeri. Ahun subada, angang singbu English ngammanba. Mari subada, ben service kudong saba pizeri. Manga subada, nong nasangjara iba pre nursery singidamagta dress free oijagani. Amasung taruk subada, kana lejedraba angang singidamagta school asina top pamawongda kudong saba pizeri.